Chief Minister Yumnam Khemchand na state asigi Chief Minister oina thau purakpa numit chamani surakpaga mari lainana state asida lishingani kunga humdoi gi me ahumdagi thoglakliba crisis asigi manungda aranba maongda miyamna pairambadagi security force na fagatpa ngamkraba khutsu khulai sing miyamda display tawduna utkre state asida thokliba irang asigi manungda security force na khulaiga konana fakiba miyoi shingi mathakta ayamba case pande Lakadawriba numitaraga manganigi manung asida state asigi ching amadi tamda lairiba miyoi singna lona yadaba maongda paiduna lairiba khutsukhulai sing surrender tawbiyu Chief Minister Yumnam Khemchand na warning tawrakli Home Department na sinduna first MR Parade Ground da pangthokpa thauramada the Home Minister Govindas Konthauzam Deputy Chief Minister Loshi Dikho Art and Culture Minister Khuraizam Loken BJP ke MLA Singh Security Advisor DGP Civil amadi Police ki makok thongba official sing yauna miyoi kayana saruk yaki Thauramaduga mari lainana CM Khemchand na irang asina maram oiraga Kanglup amana amagi mafam da changnaba yadaba mafam ama oirure Adubu lamdam asida PR lakibaga loinana lamdam asi peace ki lambida tabna laktuna hauzik lairiba lainga kasi chahi asigi February mari December lainga kasina lamdam asida tungkoiba peace ama lakna bahaiduna community animaki miyoi shinga manung amadi mapanda wari shanaduna lakhi haina fongdoki State asida thokiba irang asigi matungda ngasi fawbuda state amade Central Force na arms listing amaga chamri kunganithoi ammunition listing taret ka tara amadi explosive Lising amaga chama kuntraga taret recover tawba ngamki Masina lamdam asida lairiba miyam asi peace tathazaba lairi haiba takpani haiba wafam CM na thamladuna state amade Central Force na lauriba thaudangbu thagatki Ngasi fawda nomaiga konana pharasu crisis tuna mar moreka da ikala kangang singna saumi mun halaga koigi maximum case pande ado haujiti inang su phana phare nomai losal laga thamba nomai paibogi batam dun natrabonina just government is giving 15 days gi manunga nomai paidra lehoba losal loba singa bari tamda leiba isa isu isena khudimona MLA kuthang ogebra police SP kuthang ogebra 15 days gi manunga nomai bidokiro aduga nomai bitokdana security forces na state police na phaba taragadi ado fine gi sab action lokakani